ngarang kuki militant ni haiba mioi amana yamlaba India ki flag kaya mathang mai tha kibagi video social media singda viral salakle kadai phawba sumba pawno khamina ba official ba paw ngamina se Nakalamoromda Markway region Burmada military junta ga khut thongna bada PDF ki lanmi am sire steering by the bagi khongjang handokre Imphal da pot chai thadaram laga senapati gi tungjoi khulda leiba mayumda halakpa truck driver Asepri David sahi kuntra ga nipan bu saparmena PS ki partner singna lambi da kham laga tamthina phurak pabu yaning da phongdok tuna senapati district truck drivers union na masiga chatminari ba association singa khusamna duna khudak tagi steering by the bagi changsilaki ba khongjang lenga ka yana ba porak padagi handokre thaudos gi matang da ngarang senapati district truck owners association amasung senapati district truck drivers union Mihut Singa District Police Headquarter ki Conference Hall da mifama mapang thokre mifama sida kangpokpi ki SP Manoj Prabhakar na lusingba lenga ki mihut sing yauke loina mifama sida NS2 da authorized oiba checkpoint singkhak tamak leiragani aduga khudak tagi illegal checkpoint punamak loktoklagani haibagi thajaba pibaga loina nahan gi thaudo asigi matang da District Police ki senior most officer amana inquiry chatharagani hairi masigi report numit 8 ni gi manungda pikhalaklaga panglakpor report singi matungena action lauragani haibagi Thajaba pirakpadagi steering pai dabagi khongjang handokibani haire Dimapur romdagi pusilakpa pot chaigi mamal Imphal yorokpade atyapakna wanglibase maudagi Imphal phawbagi marakta illegal tax sing lobadagani haina thamlakle May 3 2023 dagi Manipur da haurakhiba tamthiraba lan asigi khudung saba lauduna state asigi maru oiba lifeline ane Imphal Dimapur NS2 amasung Imphal Jiribam NS37 lambi ani sida mahoksagumna passenger service tawba makhal kya gi gari sing sathokasin tawbagi masing khanghan hantharakhibaga loinana Manipur miyamgi anala yang hidak langthak sing yauna tangai fadana sangba polam sing hondo honjin tawriba truck sing gi masing hantakrabasu haujuk phawda maru ene NS2 da Dimapur phawduna mapandagi pusilapo pochai sing gi mamal Imphal Europoda atyapakna wangliba sigi maru oiba maram sing gi manungda amade maudagi ne Imphal phawbugi marakta leiba tongan ba mafam 13 lomda lofam thongtaba tax sing lobadagi oiram lei hiram asigi matangda NS2 da Manipur miyamgi makhal punamaki pochai sing putok pusin tawrakliba mioi amana phongdorokpada Dimapur dagi Polengoi kala fahadak thada bada truck load amada lupa lising kutra taruk lawi adubu karigumba lengoi ase Imphal yauraba matungda tampaki mafam amada thadaba matamda de lupa lising yankhai taruk lawi haide masigi maram sing ne hairaduna mahana hai Nagaland gi manung chaliba Dimapur lansilakpadagi na Manipur gi mauget phawgi marakta Nagaland lenga ki oina sunatangi khuzuma da check post amakhak lai hariba check post asida khakta Nagaland lenga ki maikaidagi saka taruk panba 12 panba amasung 13 panba khaidok tuna yamlabada lupa songadagi lising phawba lawi hariba senpham asi Nagaland gi maikaidagi lohawrabasu mafam amakhakta da amuktang lahawbane adubu mauget lansilakpadagi na Mantri Pukri bugi manungdadi tongan ba mafam 13 ta lupa sama sanidagi hauraga lupa lising ahum chonga lising taruk amasung nipan phawbu lawba yawi ayamba senpham sing asina NSCN IM na lawbane lupa lising taruk tagi lupa lising nipan phawbugi senpham asi saka taruk panba truck singna grocery gi item sing cement yo na singba pusilakpada truck amamamdagi lawbane lengoi purakpadana lupa lising ahum chonga phawbu lawi hariba sing asigi mathakta dalholop asina saka taruk panba gari amamamda gate pass amasung entry haiduna pasani amasung lupa satruk sulawi larhalo pasina yamlaba sanpham singa silawba khakta natana senapati da mafam manga outpost forest amadi ti khulen singbada lupa samadagi na sani phawba lawi hairi lengoi lot amada senapati forest nasu lupa sani lawi aduga kangpokpi district ki manung sanbadana saparmaina yauna mafam anida lupa sani lawi hairi Imphal West district lansilaktuna sekmai yoksilakpugana kangla tombi amasung sekmai forest na mathang senna lupa sama amasung sani lauraga Sekmagi toll tax tana lupa sama lawi Koirengai forest amasung Mantri Pukri toll tax tasu lupa sama lawi baramasina atopa state singdagi Manipur miyamgi damak tangai phadaba polam sing pusilaktuna purakpagi mamal kharadamak hakalaga miyamda phangangadabadu hariba mafam kayada tax sing asi piramdaba yadabana Imphal Europe matamda purakliba pochai sing asigi mamal wangkhalakpani haire hairiba senpham sing asi saka taruk panba truck singini hairaduna mahana makhata na hai saka 13 panba truck singdana sel amuka hen
loinana lawi NSCN IM na tongan polamsing oirabasu saka tarataruk panba truck amadagi lupa lising nipan ga songadagi lising tarataruk phawba lawi aduga gate pass oina lupa sanipan su lawi maramsing asina maudagi na mantri pukri phawbugi manungda leiriba tongan mufamsing asida lawriba taxing asi karigumba lawbidrabadi miyamda pusilakliba potsai singi mamal adumak yamna hengatna phangalam loidabani haidi atopa pawgi likhun amana haibada NS2 paringda potsai sing putopusin tawriba truck singdagi NSN IM na lawriba taxing asi road tax good tax amasung godam tax haibana chingba tongan makhaidoktuna truck singdagi lawi makhoina lawbugi mathakta security gi check post kharadasu truck amamamdagi lupa chani dagi na chahum phawba driver singdagi lawi haidi maramasna sahi kayagi mamangdagi highway sida illegal oiba maongda truck singdagi mafam kayada lawriba tax sing asi lawan bidanaba Manipur lengaki maikaidagi akanami yang sanghanningbagi apamba phongdoraklei Arambai Tengolna sit sengkre lamjan ba hijam irabot ki ningsing numina lapuga iroinana ngarang Thobal district leriba Arambai Tengol ki unit sing National Highway 102 gi YK College Wangjing gi mapadagi Wangjing khabu khongphau ba sit sengkre sit sengba ki thoramadu da Thobal district leriba Arambai Tengol gi unit taret unit 1 2 3 4 5 53 56 na sarugya khibaga loinana Wangjing amadi lamdeng gi local club sing amadi Wangjing da leriba relief camp ani gi miyam su sarugya khe sit sengba mari Lenana Thobal district ladiba Arambai Tengol unit taret ki PRO ki san sabamna aikoi pun sinduna laikhidraba lamyan ba hijam irabot bu ikai khumna bu utpa oina sit sengbagi thoramasi pangthokpane lambigi nagyata plastic langthokpagi hainabi thadoklasi haina suphongdokhe Irang nem tharaklabana miyamna pamnariba popular government laklagani thajai haina nongthombam birena phongdokre hauzik irang ase khara makhai nem tharaklabani na miyamna pamnariba popular government adusu soidana laklagani haibagi thajaba lai haina hanagi chief minister nongthombam birena phongdokre wafam singarang Manipur gi maming leraba club ama oiriba Neroka FC na sahi homphu mapung pharakpagi diamond jubilee thoramda phongdokibane sangakpham bazar laifam sifai khunauda leiba North Eastern Reorganizing Cultural Association Football Club Neroka FC na senduna sangakpham lampakta pangthokiba thoramadudha former chief minister Nongthombam Biren lamlai kendra ge MLA Khongban Tabam Ibomsa Babina Diagnostics ke managing director Dr. Thangjam Dabali amasung Neroka FC ge president Wangkai kendra ge MLA Thangjam Arun Kumar na mitunglen sing oina saruk ya khibaga loidana club asugi ahalaman sing hana ge coach ama deployer sing na saruk ya khe thoramadu gi manungsa na club asugi hana thau puramba laikhidraba singi maphamda laishu katuna ikai khumnaba utkhe amadi makhoigi imung manungsingda asamba khudol tamkhe thoramadu mari lenana hana gi CM Nongthombam Birena makhatana hai India gi oina football masana da Manipur macha sing na mangjul thana chatli Neroka FC sing alengai matamdagi ahalaman sing na kathokpaga loinana wana honarakpana ngasigi thak asi yorokpane club asina I League saruk yaba horakpa matamda sel thumgi awaba kya mayonaki adubu matam kharagi matungda mahana chief minister oiringeda Manipur dagi I League ta saruk yaba timda rupa crore amamamgi senpham piragane haina lengak lauthokpadagi karamakai saphage masagi mathakta BJP lengak lakpadagi national amadi international gi thakta sanaruba sanaro singi pension scheme na singba kanaraba kya amasu hogdokhibane Manipur gi oina international level da football ground taramathoi semkatnaba honaba duda haujuk tareti semba haure Neroka gi oina su mafam chaba laibaga semnaba honagani haikhe mahana high club ama chalaibada fund mathau tabana fund laknaba lambi semba tangai fade mapalangi company kaya ama lamda masagi sakhot thorangi thabak paikhanaba lakpa hauramlabane adubo irang ase haurokpadagi amuk lepkhre company sing adudagi sponsor na singbasu lawba yagadaba ngaktane irang ase thoklabasu leramba lenga aduna sakhot thorangi thabak kaya de ngamliba makhai leptana paikhatle adumagna prime minister Narendra Modi na project ya sangaba ngamlibane ngasigi matam asida aikoi khudemak amatoina punsinba mathau tai apun boina lepmenaba matamda thokliba irang ase loisinba ngamgane thokliba thodok sing asigi chapchaba maram hana khangba mathau tai khangdana pangada ngangbana phattaba mi singda loksing pibu oina thokpasu yaudaba nate hauzik irang ase khara makai nem tharakle miyamna pamliba popular government adusu soidana laklagani haibagi thajaba lei haikhe mahana makha taraduna Neroka FC busu hena mai pakpa oirasano loinana club ama sakhotpa haibasi akoibada leiriba miyamgi su asoba thauda amadi sogatminaba mathau tai miyamgi hona zaman aduna ngasugi phiba masi yauba ngamlibani haikhe ngarangi thoram madugi manungchana Neroka FC gi souvenir amasu phongki haire
Khurkhul moibung khunau da legakna eviction tawnaba honarubada miyam irang horakre hari Imphal West District Administration gi notification amagi matungena Khurkhul moibung khunau gi community hall yauna crematorium amadi public toilet eviction tawgani haina district police lakpadagi miyamna khongjang sangsinduna eviction tahon khidre hari district police amadi district administration na ahenba force thajinduna Khurkhul gi turel paring nagiat khara kotpa horakpadagi miyam ka hena thomjilaktuna athingba pirakpadagi makhatana eviction tawbangam khidre aduma pumiyam amadi district police animak mafam adu thaduktana laina ki haire eviction tawba yaroi hana sangsilaki ba khongjanga mari lainana khullasi khunja khaidem radharani na hai khurkhur moibung khunau haribu khullasi somnagi yum yankaini thoi khaktamak taba apikpa khullamane mafam asda sareba community hall crematorium amadi public toilet asisu turel phullaga sakhebanate makoina khalakpa matamda turel asi adumak phunduna leramlabani sareba infrastructure sing asisu matamatanggi local MLA sing sakhiba ngaktane piklab khullasigi amata ngairaba community hall crematorium amadi public toilet asi mafam chade thugaidaba yade hairabadi atopa mafam ama hana sillaga thugaibiyo matamadu khul asigi maikaidagi ayat apan amata piroi eviction asi tawgadawre haiba paw khangbadagi mari lenaba district administration gi makok thongba official singda se thaduna tawbidana ba hairabasu tabidana lakhibane hairaba khul asi kumja 1960 gi matamda turel oina selami community hall leramde haiduna eviction tawgani hairiba si kari karamba aronba thabak tawgadaba leibage haibasi wahang oire hauzik leidiba turel asisu ising phawbu phajan sendraba nung taba matamda khaktama ising khara leiraga tokpa turel ni turel asi kananabagi damakta eviction tawgani haiba oirabadi moibung khunaugi area se khaktana tana turel asigi haurakpadagi mapung phana amade asan miran naidana yengbiyo atopa mafam jaba amada community hall crematorium amadi public toilet sanaba sillaba matung makhatana eviction tawge harabasu tawbiyo haike Panthobi iratpaga lai haubaga che nahaloi haina ukalna thamlakre Sahi khudingi mera tha asida aikoina pangthoknariba ima panthobi iratpagi thauramasi kanglon kaidana liklam sumna pangthokpiduna umanglai haraubaga chayet nadana bapunamakna honabiu haina umanglai kanba apunba lup ukalna phongdorakle ukalna thadroko serolabana hai mera tha da pangthoknariba thauramasidi ima panthobi bu irat thauni tawjabane masida lai haraudoguna ikauba laimang phamduna laipau senma singba kya tawsinarakluba asidi laibak mapu pandabagi mawngda tawningba pangtaw tawnarak pagi thawongni masina phurup asigi khunai londa akaiba kya thohan bata natana tungda horakliba mirol singda chayet nabana thanba phurup khunai ama oihauragani mera thada panthobi iratpaga panthobi haraubaga yamna khenai ima panthobi bu umanglai oina haraubadi mafam amada hekta tawsinba yade panthobi gi laifam natraga haraubagi thauramadu pangthokpada mafam sare khanba mafam aduda khubam yaduna haraugani afaba numit thaba laisa tincha afaba yengduna ikaugani leihul tamgani lemang phamduna laipau gani lai paula sagani saral katkani saroi khangani loktarol na chingba pangthokpaga loinana nongarol na chingba pangthokani thoidok hendokna lai haraubadadi papi sudaba habadi laining thawna traga lairembi ngakta leiba lai adu harauba yade panthobi iratpadi meragi nongma panbadagi hauraga tarama thoini pandu phawba pangthoknai panthobi iratpagi di akanwa mafam ama laite khudong sagadaba mafam amada dum iratpa yai ima panthobi iratpa matamda ima khaktang iratle atopa yawhande iratpa matamda lairiba thajanabidi taruknida makok maru tumduna sengdoklaga taretnida irat phamda sanglaktuna lengdana lei nipanida irat thawni thawram mapung phana tawnai aduga mapanida lukatnai asumna tarama thoinida loisille irat pasina imana langpagi aphapata khudum changdam yengduna kokthok sengdokani taibang masa manai oibasingna imabu saithaduna saksa sojaduna thawnai gani masigi onna tainabada ima panthoibibu ikauduna laimang phamduna laipau senba tangphul nurabi thoktuna irat paga haraubaga sege nanaba honarakpa kaya sida lebak mangnanaba kanagumbi kharana thawoina sinbani haina lawi masi mitei khunai asibu lisang sinna lamjingbiduna potharakliba aikhoigi amaibi pena asaiba singna ngasigi amadi tunggi mirol asibu liklam kaidana lamjingbiu tawgadaba tawroidaba ngakna lamjingbiramu isagi apamba yenglaga pangtaw tawsinba tokpiyo haujik panthobi irat liba mafam singda ukalgi thawmi singna koina satuna yengsanba haure imagi irat pasida lai haraubagi kanglon sing punsinduna irat paga haraubaga che nahnaba honaramba sing ukalna akanna mayeng sanglagani hairakle
ꯊꯕꯛ ꯍꯥꯞꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯗꯒꯤ ꯁꯦꯜ ꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯐꯥꯔꯦ ꯍꯥꯏꯔꯤ ꯊꯕꯛ ꯍꯥꯞꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯃꯤꯌꯥꯝꯗꯒꯤ ꯁꯦꯜ ꯆꯥꯕꯤ ꯍꯤꯌꯥꯡꯊꯥꯡꯗꯒꯤ ꯅꯨꯄꯤ ꯑꯃ ꯐꯥꯔꯦ ꯍꯥꯏꯅ ꯄꯤꯄꯜꯁ ꯑꯦꯛꯁꯟ ꯐꯣꯔ ꯅꯦꯁꯅꯦꯜ ꯗꯦꯃꯣꯀ꯭ꯔꯦꯇꯤक ꯃꯨꯚꯃꯦꯟꯠ ꯄꯥꯟꯗꯝꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯗ ꯐꯣꯡꯗꯣꯔꯛꯂꯤ ꯄꯥꯟꯗꯝꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯖꯦꯅꯔꯦꯜ ꯑꯦꯁ ꯕ꯭ꯔꯣꯖꯦꯟꯅ ꯊꯥꯗꯣꯔꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯍꯥꯏ ꯀꯔꯞꯁꯟ ꯐ꯭ꯔꯤ ꯑꯣꯏꯍꯟꯁꯤ ꯍꯥꯏꯗꯨꯅ ꯀꯟꯅ ꯂꯥꯎꯔꯤꯉꯩ ꯆꯦꯔꯛꯇ ꯃꯤꯌꯥꯝꯗꯒꯤ ꯁꯦꯜ ꯆꯥꯕꯤ ꯅꯨꯄꯤ ꯑꯃ ꯄꯥꯟꯗꯝꯅ ꯐꯥꯔꯦ ꯀꯨꯝꯖꯥ 2024ꯒꯤ ꯗꯤꯁꯦꯝꯕꯔ 12ꯗ ꯑꯦꯟ ꯕꯤꯔꯦꯟ ꯀꯧꯕ ꯃꯤꯑꯣꯏ ꯑꯃꯅ ꯄꯥꯟꯗꯝꯗ ꯋꯥꯀꯠꯂꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯍꯤꯌꯥꯡꯊꯥꯡꯗꯒꯤ ꯅꯨꯄꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥꯒꯤ ꯊꯕꯛ ꯍꯥꯞꯄꯤꯒꯅꯤ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯂꯨꯄꯥ ꯂꯥꯈ 10 ꯂꯧꯕꯤꯈ꯭ꯔꯒ ꯊꯕꯛꯁꯨ ꯍꯥꯞꯇ꯭ꯔꯦ ꯁꯦꯜꯁꯨ ꯍꯜꯂꯨ ꯌꯥꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯈꯤ ꯁꯦꯜ ꯑꯗꯨ ꯊꯧꯗꯣꯛꯄꯗ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯌꯨ ꯍꯥꯏꯅ ꯄꯥꯟꯗꯝꯗ ꯋꯥꯀꯠꯂꯛꯈꯤ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯄꯨꯝꯕ ꯀꯧꯈꯠꯇꯨꯅ ꯋꯥꯍꯪ ꯄꯥꯎꯍꯪ ꯆꯠꯊꯔꯕ ꯋꯥꯔꯤ ꯋꯥꯈꯣꯡꯁꯤꯡ ꯈꯪꯕ ꯉꯝꯈꯤ ꯀꯨꯝꯖꯥ 2017ꯒꯤ ꯑꯥꯒꯁꯠ 25ꯗ ꯑꯦꯟ ꯕꯤꯔꯦꯟꯒꯤ ꯃꯆꯥꯅꯨꯄꯥꯕꯨ ꯑꯣꯜ ꯃꯅꯤꯄꯨꯔ ꯀꯣꯑꯣꯄꯔꯦꯇꯤꯚ ꯌꯨꯅꯤꯌꯟꯒꯤ ꯀꯣꯑꯣꯄꯔꯦꯇꯤꯚ ꯏꯟꯁꯄꯦꯛꯇꯔ ꯍꯥꯞꯄꯒꯅꯤ ꯍꯥꯏꯅ ꯁꯦꯜ ꯂꯧꯕ ꯍꯧꯈꯤ ꯃꯊꯪ ꯂꯧꯔꯕ ꯃꯇꯨꯡ ꯂꯨꯄꯥ ꯂꯥꯈ 10 ꯌꯧꯈꯤꯕꯅꯤ ꯕꯤꯔꯦꯟ ꯃꯁꯥꯅ ꯅꯈꯣꯏꯅꯕꯨ ꯐꯝ ꯑꯁꯤ ꯍꯥꯞꯄ ꯉꯝꯒꯗ꯭रा ꯍꯥꯏꯕꯗ ꯑꯆꯧꯕ ꯑꯃꯒꯤ ꯀꯣꯇꯥꯗ ꯍꯥꯞꯀꯗꯕꯅꯤ ꯍꯥꯏꯔꯛꯈꯤ ꯁꯦꯜ ꯂꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯉꯁꯤ ꯐꯥꯎꯕ ꯊꯕꯛꯁꯨ ꯍꯥꯞꯄꯤꯗ꯭ꯔꯦ ꯁꯦꯜꯁꯨ ꯍꯟꯗꯣꯛꯄꯤꯗ꯭ꯔꯦ ꯃꯈꯣꯏꯒꯤ ꯈꯨꯠꯄꯨ ꯑꯁꯤ ꯑꯁꯨꯝꯅ ꯊꯕꯛ ꯇꯧꯅꯤꯡꯕꯅ ꯉꯥꯎꯔꯕ ꯀꯌꯥꯗꯒꯤ ꯁꯦꯟꯐꯝ ꯆꯥꯎꯅ ꯂꯧꯕ ꯂꯣꯏꯅꯅ ꯂꯧꯅꯕ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯂꯩꯔꯦ ꯍꯥꯏꯕꯁꯨ ꯈꯪꯕ ꯉꯝꯂꯦ ꯍꯥꯏꯔꯤ ꯑꯁꯤꯒꯨꯝꯕ ꯂꯩꯕꯥꯛꯀꯤ ꯌꯦꯛꯅꯕ ꯑꯣꯏꯔꯕ ꯑꯄꯪꯕ ꯅꯠꯇ꯭ꯔꯒ ꯃꯆꯥ ꯃꯁꯨꯕꯨ ꯁꯦꯝꯅꯤꯡꯕ ꯀꯌꯥꯗꯒꯤ ꯊꯥꯖꯍꯜꯂꯒ ꯁꯦꯜ ꯆꯥꯕꯤ ꯀꯌꯥꯃꯨꯛ ꯂꯩꯔꯦ ꯃꯈꯣꯏ ꯑꯁꯤꯗꯒꯤ ꯆꯦꯛꯁꯤꯟꯕ ꯃꯇꯝ ꯑꯣꯏꯔꯦ ꯆꯦꯔꯣꯜꯁꯤꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯃꯈꯣꯏ ꯃꯁꯥꯅ ꯇꯧꯔꯨꯕ ꯄꯨꯝꯕ ꯃꯁꯥꯅ ꯌꯥꯖꯔꯦ ꯁꯦꯟꯐꯝ ꯑꯁꯤ ꯁꯦꯡꯂꯒꯦ ꯍꯥꯏꯅ ꯁ꯭ꯇꯥꯝꯞ ꯄꯦꯄꯔꯗ ꯈꯨꯌꯦꯛ ꯇꯧꯈꯤꯕ ꯀꯌꯥꯃꯨꯛ ꯂꯩꯔꯦ ꯃꯁꯥꯒꯤ ꯁ꯭ꯇꯦꯠꯃꯦꯟꯠ ꯀꯌꯥꯁꯨ ꯔꯦꯀꯣꯔꯗ ꯂꯩꯔꯤ ꯂꯥꯛꯂꯤꯕ ꯁꯦꯞꯇꯦꯝꯕꯔ 30 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯁꯦꯟꯐꯝ ꯑꯁꯤ ꯂꯧꯔꯨꯔꯤꯕ ꯁꯦꯜ ꯃꯄꯨ ꯑꯗꯨꯗ ꯁꯤꯡꯗꯣꯛꯇ꯭ꯔꯕꯗꯤ ꯍꯦꯟꯅ ꯀꯟꯕ ꯂꯤꯒꯦꯜ ꯑꯦꯛꯁꯟ ꯂꯧꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯒꯅꯤ ꯂꯣꯏꯅꯅ ꯃꯍꯥꯛꯀ ꯄꯨꯟꯃꯤꯟꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯒꯤ ꯃꯃꯤꯡ ꯃꯊꯥ ꯑꯃꯗꯤ ꯃꯈꯣꯏꯒꯤ ꯑꯆꯧꯕ ꯍꯥꯏꯔꯤꯕꯁꯤꯡꯗꯨꯁꯨ ꯃꯤꯡꯒ ꯀꯣꯟꯅꯅ ꯂꯥꯎꯊꯣꯛꯂꯒꯅꯤ ꯍꯥꯏꯅ ꯆꯦꯔꯣꯜ ꯑꯁꯤꯅ ꯃꯈꯥ ꯇꯥꯔꯛꯂꯤ ꯁ꯭ꯄꯤꯀꯔꯅ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ ꯃꯅꯤꯄꯨꯔ ꯂꯦꯖꯤꯁꯂꯦꯇꯤꯚ ꯑꯦꯁꯦꯝꯕ꯭ꯂꯤꯒꯤ ꯁ꯭ꯄꯤꯀꯔ ꯊꯣꯛꯆꯝ ꯁꯩꯇꯕꯔꯇꯅ ꯗꯨꯔꯒꯥ ꯄꯨꯖꯥꯒꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯄꯤꯔꯛꯂꯤ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯆꯦꯔꯣꯜꯗ ꯗꯨꯔꯒꯥ ꯄꯨꯖꯥ ꯀꯨꯝꯍꯩꯅ ꯂꯥꯛꯄꯗ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞ ꯈꯨꯗꯤꯡꯃꯛꯅ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯋꯥꯈꯜ ꯁꯥꯒꯠꯇꯨꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯍꯜꯂꯁꯤ ꯏꯃꯥ ꯗꯨꯔꯒꯥꯒꯤ ꯏꯔꯥꯠ ꯊꯧꯅꯤ ꯄꯥꯡꯊꯣꯛꯄꯒ ꯑꯄꯨꯟꯕꯒꯤ ꯄꯥꯡꯒꯜ ꯁꯥꯒꯠꯄ ꯑꯃꯗꯤ ꯏꯪ ꯇꯞꯄ ꯃꯅꯤꯄꯨꯔ ꯑꯃ ꯄꯨꯔꯛꯄ ꯑꯣꯏꯔꯁꯅꯨ ꯍꯥꯏꯅꯁꯨ ꯐꯣꯡꯗꯣꯔꯛꯂꯤ